Online Manipuri ayuki pau miyeng tabiro pumnama puthoi lai shramna khurumjari ahanbada maroiba pau. Churchanpurda Zomi na walda Kuki thaba muthatlaga Zomi jongam thajinkre. Makha tarakpa update da sakhangdaba singna tha asigi taraga mathoida MU complex manungda leiba Bank of Baroda gi sana thamba locker loot tawkhre hairi. Thawdo asiga mari lenana Bank of Baroda MU branch gi official singna Singjamai police station da wakalakre hairi. Makha tarakpa update da Churchanpur district tagi khulai fagatkhre. Churchanpur district manung chana laiba Samulam land area da security ga pumba combined team amana thiba humagi thabak chathabada khulai paiba singna losinduna thamlamba oigani chingnaba improvised rocket cell ama size manadaba live rocket heads ammunition ahom improvised mortar pumpy ahom anti-riot stun cell ahom amadi stun grenade ama fagatpa ngamle hairi. Manipur ge security advisor Kuldip Singhana Kuki jo community gi matangda aranba wafam sandui haina maral siraduna Kuki student organization case ogi maikai dagi security advisor khudakta fam thadongnaba demand tawkhre Imphal da pangthokpa pawgi mifam amada security advisor Kuldip Singhana Kuki militant chamapan lo Manipur da jangsilakre haina phongdokhiba adu case ogi maikai dagi kanna yaningdri loinana Kuki jo miyam asoi angam thoktanaba thabak sing paikhat pangamdre haina security advisor gi bathakta maral siri. Paugi mifam aduda Kuldip Singhana yamna Ningthina train tawraba Kuki militant chamapan rom group kuntra khaidolaga Manipur changlakthre. Masi state asida chawba singnaba amani haina lawbaga loinana security na mikup na hum singna leiduna matik chaba section tharang sing lokhatle intelligence input tagi phangba pawda nauna changlakhiba Kuki militant chamapan asina kangbu khaidolaga September 19 da matam amukta da mafam kaya dagi maitegi mathakta attack chathanaba sem sare haibagi paw phangle asiguma tharang asi thengnana bagi damak September 19 da strategic operation group ki mifam ama army Assam rifles amadi CRPF ki bakok thongba official yaungna pangthokre mifam aduda border security force ki kangbu saruk yakhi Assam rifles sing Myanmar galona bangam kai Fairjol Churchanpur amasung kamjongda mitna singna lehankre militant sing yakanba wafam singda kupna sena duna leiri haiba wafam phongdokhibani adubu case ogi maikai dagi security advisor na phongdoliba wafam asi yumpham yaudaba propaganda ni Kuki militant chamapan Manipur changlakre haiba asi September 13 ta chief minister office tagi thokpa cherol ama social media da thagalakpada sajinnaba cherol ni haina phongdokpa leikre asigumba sensitive oiba security ki information asi chief minister ki office na handle tawfam thokpra mari lenaba security official singna paifam thoi security advisor gi wafam asi Kuki jo community ki mingchat thian naba rajniti ki ithil ama yauna namduna Haihan bani haina lawi security advisor gi pawgi mifam anuda handak ta kautruk drone dagi bomb thada khibagi wafam ama panduna case asi NI da thijil hallagani haibu wafam su yauri loinana advanced anti drone system amasung jammer khinbaga loinana drone taraga manga dagi taraga taret fawba mai pakna security operation da jam tawkhre hairiba area dagi improvised explosive device tare fagat kre haibana chingba wafam su yauri case ogi maikai dagi aina thingkraba maitai gi khulai paiba militant sing nauna safongduna Kuki jo community gi mathakta attack chathabada saruk yari asiguma thawong asi thingba ngamdraga security advisor khudakta fam thadokpam thu I hairi ngasi nungthil pung ani makhairom taba matamda Ukhrul district ki manung chanba mafawdam mathaki hundung tangkhul village da Shaktiman amada Tongduna Lakpa Kuki ni furom NSCN na verification gi damak detain tawkhre amarom da ngasi numidang pung 10 rom taba matamda Imphal East ki Porompat police station gi manung chanba wangkhai ningthem pukri mapal da mioi amana nongmai round khara blank fair tawbadagi miyam mi painakre adumak punongmai blank toramba mioi adu wangkhai 80 unit na wahang pahong tawna ba detain tawkhre hairi Ukhrul district ki hundung tangkhul village ta Shaktiman amada Tongduna lakhiba Kuki sing adu NSCN gi kangbuna detain tawduna check tawki makhoi da tonglakhiba gari aduda chana thaknaba potlam kaya yaramki adubu nongmaina chingbadi yaramkhide makhoi sing adu Myanmar dagi niyam kaina changsilakhiba kangbu sing oirangwadra haina chingnaba leibadagi NSCN na detain tawduna wahang pahong tawbagi thabak chathari haini marasi da ngasi numidang pung 10 rom tabada wangkhai ningthem pukri mapal dagi wangkhai dagi ayangpali taba sabi lambi da sakhangdaba mioi amana nongmai blank fair tawbadagi wangkhai 80 unit ki Kangbu sing laklaga mioi adu wahang pahong tongnaba detain tawkhre mioi aduna phongdokpagi matung innadi pukri mapal da leiram khiba nisa chaba mioi ani wa hangnaba hotnabada chen khibadagi fananaba tanaba nongmai blank fair tawkhibani haidi adubu chap chana khangdoknaba 80 unit ki maikai dagi nongmai blank fair tawkhiba mioi adu chap chana khangdoknaba detain tawduna thamli haidi kha tarakpa update da
UCM na KM amadi JCA da wafam kaya thamlagli United Committee Manipur UCM ki Secretary Information Soibam Aninal Khuyek piduna thalorok pacherol amana haribadi UCM asi state asida laiba community khudingma ki committee ni haibaga loinana Department of Community amadi Travel Affair asi hobadagi leiragli adubu Kuki NP Manipur Kim amadi Zomi Chief Association JCA hariba asina Manipur ki integrity da singna ragliba asida amuk hanalamdam asigi hanadagi leirakliba territorial integrity kaina ba honaragliba asida lamdam asida leiriba tribe khudingmangna amuk hana ningsingna wafam kaya thamlagli cherol asina makha taraduna Kim ki press release amada fongdokhiba separate administration ki wafam kaya amadi hojik tholiba irang asida pusilakliba wafam asi yaningde Masi Myanmar dagi ngamkhai lansinduna lakpa singna irang asi thogalibani haiba khangnari Kimna asiguma press release asi thoktringaida munna Manipur ki territorial integrity ki maramda hana khangadabani amarom da UCM na haraglibadi Zomi Chief Association kauba asina UCM ki president YK Duren da phongba cherol tharagliba community asi Manipur ki itihas da masak khangbagi record leite Manipur asi hobadagi chingtam yamna nungsi chanana leragli haibasi Zomi na khangadabani constitution da lamdam asi tribe kuntraga mari gi list lay UCM na matam pumnamakta Manipur ki dignity amasung integrity chetna ngak tuna leigani haiba wafum kaya phongdoragli